ꯊꯣꯛꯇꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯍꯥꯛꯅ ꯈꯪꯕꯤꯕ ꯍꯧꯅꯗꯦ ꯂꯩꯅꯥꯅ ꯃꯥꯏ ꯂꯩꯇꯨꯅ ꯆꯠꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯀꯩꯁꯨ ꯈꯟꯈꯤꯗꯦ ꯃꯈꯨꯠꯇꯒꯤ ꯊꯥꯡꯊꯈꯤꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯛꯄ ꯍꯧꯏ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤꯕ ꯂꯩꯅꯥ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯎꯍꯧꯏ ꯍꯪꯗꯤ ꯌꯥꯎꯅ ꯍꯪꯂꯛꯏ ꯅꯣꯏ ꯋꯥꯏꯞ ꯅꯠꯇ꯭ꯔꯣ ꯈꯨꯝꯗꯦ ꯔꯤꯁꯤ ꯋꯥꯈꯜ ꯐꯝꯖꯤꯜꯂꯒ ꯂꯩꯈꯤꯕꯒꯨꯝꯅ ꯊꯛꯂꯤꯕ ꯃꯆꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯈ꯭ꯔꯤꯁꯇꯤꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯩꯁꯤ ꯃꯨꯠꯇꯧꯔꯦ ꯀꯗꯥꯏ ꯂꯥꯏꯇꯔꯗꯣ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯗꯨ ꯀꯤꯅ ꯁꯤꯖꯤꯟꯅꯩꯗꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯨꯛꯊꯤꯡ ꯊꯤꯡꯉꯣꯏ ꯊꯤꯡꯉꯛꯂꯤꯕ ꯃꯤꯗ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯤ ꯑꯗꯨꯝ ꯈꯪꯉꯨ ꯍꯥꯏꯕꯗꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯍꯟꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣ ꯍꯣꯏ ꯑꯃꯒ ꯑꯃꯒꯕꯨꯗꯤ ꯃꯥꯟꯅꯔꯣꯏꯌꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛ ꯑꯄꯥꯝꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯌꯥꯅꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯒꯤ ꯔꯤꯁꯤ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯏ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯅꯣꯛꯂꯛꯄꯗꯨꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯣꯛꯂꯤꯗꯨꯅ ꯀꯩꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯕꯅꯥꯟ ꯑꯃ ꯏꯔꯥꯟ ꯂꯥꯟꯕ ꯃꯥꯟꯕ ꯅꯨꯡꯁꯤꯕꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯕꯨ ꯅꯨꯡꯁꯤꯕꯅ ꯃꯤ ꯍꯥꯠꯂꯁꯨ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯔꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯂꯦ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯗ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯗꯥꯔꯤꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯗꯗꯤ ꯑꯩꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯑꯁꯨꯛ ꯄꯥꯝꯖꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯠꯇꯅ ꯄꯤꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯝꯅ ꯊꯨꯡꯍꯟꯅꯤꯡꯕ ꯁꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯤꯅꯥ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯒꯤ ꯂꯝꯆꯠꯇꯨ ꯎꯠꯊꯣꯔꯛꯂꯦ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯛꯅꯅ ꯆꯪꯁꯤꯜꯂꯛꯄꯒ ꯔꯤꯁꯤꯒꯤ ꯃꯊꯕꯥꯛꯇꯨꯗ ꯃꯈꯨꯠ ꯈꯨꯄꯥꯛꯅ ꯊꯝꯂꯛꯏ ꯔꯤꯁꯤ ꯃꯃꯥꯏ ꯐꯠ ꯅꯣꯟꯊꯔꯒ ꯌꯦꯡꯉꯤ ꯃꯈꯨꯠꯅ ꯊꯝꯂꯛꯂꯤꯕ ꯃꯄꯥꯗꯨꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯏꯔꯥꯡ ꯆꯦꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯈꯦꯅꯩ ꯅꯪꯁꯦ ꯃꯌꯥꯝꯒ ꯁꯤꯗ ꯇꯤ ꯁꯠꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯃꯤꯁꯇꯔ ꯁ꯭ꯇꯥꯏꯜ ꯗ꯭ꯔꯒ ꯌꯨꯖꯔꯅꯕꯨ ꯑꯁꯨꯛ ꯐꯖꯕ ꯁꯕꯥꯟ ꯑꯣꯏꯕ ꯍꯧꯅꯕ꯭ꯔꯣ ꯔꯤꯁꯤ ꯃꯃꯤꯠ ꯈꯨꯔꯞ ꯌꯦꯡꯂꯛꯏ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯅꯪ ꯌꯥꯝ ꯍꯦꯜꯂꯦ ꯑꯩ ꯅꯪꯕꯨꯗꯤ ꯊꯤꯅ ꯆꯩꯅꯤꯡꯗꯦ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯔꯤꯁꯤꯗꯤ ꯗ꯭ꯔꯒ ꯌꯨꯖꯔ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯂꯝꯆꯠ ꯐꯖꯗꯕ ꯑꯣꯏꯅ ꯎꯔꯁꯨ ꯑꯩ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝꯒ ꯄꯨꯟꯕꯁꯤꯗ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯎꯔꯦ ꯎꯐꯝꯁꯨ ꯊꯣꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯒꯦ ꯅꯪ ꯅꯨꯄꯤꯅꯤ ꯁꯤꯒ ꯈꯜꯂꯒ ꯃꯤ ꯂꯣꯏꯅꯧ ꯑꯗꯨ ꯍꯥꯏꯔꯒ ꯔꯤꯁꯤ ꯈ꯭ꯔꯤꯁꯇꯤꯅꯥꯕꯨ ꯏꯟꯊꯣꯛꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯋꯥꯠꯍꯟꯗꯕꯒꯤꯗꯤ ꯅꯪ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯠꯇꯕ ꯑꯃꯣꯠꯄ ꯋꯥꯈꯜꯗꯨꯗꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈꯣ ꯔꯤꯁꯤ ꯅꯪꯒꯤ ꯀꯝꯄꯥꯅꯤ ꯅꯠꯇꯦ ꯑꯥꯏ ꯑꯦꯝ ꯃꯦꯔꯤꯠ ꯁ꯭ꯇ꯭ꯔꯤꯞꯄꯔ ꯑꯣꯏꯒꯅꯨ ꯅꯪꯒꯤ ꯂꯝꯆꯠꯇꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯗꯨꯐꯥꯎ ꯅꯣꯛꯂꯤ ꯅꯣꯛꯃꯤ ꯇꯧꯔꯤ ꯃꯥ ꯁꯨꯛꯁꯥꯎ ꯁꯥꯎꯗꯦ ꯏꯀꯥꯏꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯉꯥꯎꯔꯦ ꯔꯤꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯤꯅ ꯆꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯗꯦ ꯔꯤꯁꯤꯗ ꯂꯩꯅꯥꯒꯤ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯔꯤꯁꯤ ꯄꯥꯝꯕꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯟꯈ꯭ꯔꯤꯕ ꯁꯤꯜꯂꯨꯕ ꯊꯧꯔꯥꯡꯅ ꯌꯨꯍꯦꯟꯕꯒꯤ ꯑꯗꯨꯒ ꯇꯥꯏꯌꯣꯟꯅꯕꯗ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ ꯑꯄꯥꯝꯕꯅꯤ ꯃꯁꯛ ꯃꯇꯧꯗ ꯑꯄꯥꯝꯕ ꯐꯥꯎꯕꯅꯤ ꯌꯨꯝꯀꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒꯨꯝꯕꯤꯁꯦ ꯑꯩꯒꯤ ꯋꯥ ꯅꯩꯅꯒꯨꯝꯁꯦ ꯑꯩꯁꯨ ꯑꯩ ꯑꯗꯨꯝ ꯑꯣꯏꯒꯦ ꯑꯩꯁꯨ ꯈꯪꯉꯦ ꯗꯥꯔꯤꯁꯤ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯀꯥꯏꯗꯦꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯗꯤ ꯗꯥꯔꯤꯁꯤꯒꯤ ꯋꯥꯏꯐꯀꯤ ꯈꯨꯄꯥꯛꯁꯨ ꯆꯥꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯔꯤꯁꯤ ꯏꯉꯛꯉꯛꯅ ꯀꯩꯑꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯤ ꯃꯥꯜꯂꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕꯤꯒꯦ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯗꯥꯔꯤꯁꯤꯒꯤ ꯑꯄꯥꯝꯕꯅꯤ ꯂꯩꯅꯥꯗꯣ ꯃꯥꯂꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯗꯣ ꯑꯩꯅ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯕꯅꯤ ꯗꯥꯔꯤꯁꯤꯅꯗꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯅꯨꯄꯤ ꯃꯥꯅꯗꯤ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯅꯤ ꯂꯝꯆꯠ ꯆꯨꯝꯗꯕꯅꯤꯅ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯔꯤ ꯅꯪꯒꯤꯁꯦ ꯃꯥ ꯅꯨꯡꯁꯤꯔꯤꯔꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯝꯃꯤꯗꯨꯅ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯍꯦꯛ ꯂꯥꯛꯂꯝꯕꯒ ꯅꯪ ꯎꯕꯗꯩ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯅꯪ ꯀꯥꯎꯔꯕ ꯅꯕꯥꯅꯤ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯔꯝ ꯂꯩꯅꯥꯅ ꯅꯨꯃꯤꯠꯇꯨꯗ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯊꯧꯗꯣꯛꯇꯣ ꯑꯦꯛꯁꯤꯗꯦꯟꯅꯦ
ꯃꯐꯝꯗꯨꯗ ꯂꯩꯅꯥꯁꯨ ꯁ꯭ꯇ꯭ꯔꯤꯞꯄꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯗꯨꯁꯨ ꯃꯥꯒꯤ ꯏꯖꯠꯀꯤ ꯀꯟꯖꯕꯅꯤ ꯍꯥꯏꯕꯁꯦ ꯗꯥꯔꯤꯁꯤꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯣꯏꯗꯕ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯋꯥꯔꯤꯒꯨꯝ ꯂꯤꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯕꯗꯤ ꯃꯥꯜꯂꯒ ꯔꯤꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯪꯂꯛꯏ ꯅꯪꯗꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯛ ꯃꯨꯟꯅ ꯀꯃꯥꯏ ꯈꯪꯂꯤꯕ ꯅꯪꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝꯗꯨꯗ ꯂꯩꯕ꯭ꯔꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯉꯥꯡꯗ ꯉꯥꯡꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯔꯤꯁꯤꯒꯤ ꯋꯥꯍꯪꯗꯨꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯈꯨꯝꯃꯤ ꯑꯁ ꯗꯥꯔꯤꯁꯦ ꯋꯥ ꯂꯥꯎꯅꯈ꯭ꯔꯕ ꯊꯕꯛꯇꯨꯕꯨ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏꯗ ꯂꯩꯅꯥꯕꯨ ꯐꯖꯅ ꯍꯥꯏꯅꯗ꯭ꯔꯤꯁꯦ ꯏꯀꯥꯏ ꯈꯥꯡꯗꯩ ꯅꯤꯁꯥ ꯆꯥꯕ ꯅꯉꯣꯟꯗ ꯂꯩꯔꯤꯁꯤꯅꯤ ꯑꯗꯣ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯥꯂꯦꯝ ꯍꯥꯏꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯨꯁꯨ ꯃꯥꯂꯦꯝꯒꯤ ꯃꯄꯥꯒꯤꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯅꯪꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯃꯠꯇꯁꯨ ꯈꯪꯉꯝꯃꯔꯣꯏ ꯑꯗꯨꯒ ꯅꯉꯣꯟꯗ ꯅꯪ ꯅꯤꯁꯥ ꯁꯤꯟꯅꯔꯁꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯅ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯤꯁꯛꯅꯤꯅ ꯆꯥꯎꯊꯣꯛꯅ ꯂꯦꯞꯂꯤ ꯈꯦꯠꯅꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯔꯤꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯨ ꯇꯥꯔꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯒꯥꯔꯤꯗꯨ ꯊꯧꯒꯗꯕꯒꯤ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯄꯥꯔꯇꯤ ꯃꯐꯝ ꯂꯣꯀꯦꯁꯟ ꯊꯥꯔꯣ ꯋꯥꯆꯦꯞꯇ ꯑꯩ ꯂꯥꯛꯀꯅꯤ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯎꯞꯂꯤꯕ ꯀꯦꯞꯁꯇꯣ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯃꯄꯥ ꯐꯥꯎ ꯆꯤꯡꯊꯩ ꯒꯣꯒꯜ ꯇꯨꯝꯃꯒ ꯎꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯆꯤꯟꯕꯥꯜ ꯁꯤꯡꯂꯞ ꯅꯣꯛꯏ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯔꯣꯏꯗꯕ ꯀꯅꯥꯅꯣ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯍꯧꯗ ꯌꯥꯕ꯭ꯔꯣ ꯌꯨꯍꯦꯟꯕꯗꯒꯤ ꯃꯌꯥꯝꯕꯁꯤꯅ ꯗꯃꯥꯗ ꯍꯦꯜꯂꯤ ꯑꯩꯅ ꯍꯥꯏꯕꯕꯨ ꯌꯥꯔꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯤꯊꯣꯛꯀꯅꯤ ꯂꯩꯅꯥ ꯅꯪꯒꯤ ꯈꯨꯄꯥꯛꯇꯨꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯏꯅꯥꯛꯇ ꯑꯁꯨꯁꯨ ꯅꯩꯍꯜꯂꯒ ꯊꯝꯕ ꯇꯥꯕ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅꯕꯗꯨꯅꯤ ꯁꯦꯜꯒꯤꯗꯃꯛ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯇꯨꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯁꯨ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯋꯥꯕ ꯑꯔꯥꯟꯕꯅ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯂꯩꯅꯥꯅ ꯃꯥꯌꯣꯛꯅꯔꯤ ꯃꯔꯥꯟꯁꯨ ꯁꯤꯕꯤꯔꯤ ꯃꯌꯥꯝꯅ ꯂꯥꯟꯅꯁꯨ ꯎꯍꯟꯕꯤꯔꯤ ꯁꯤꯜ ꯂꯥꯡꯂꯤꯕ ꯃꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯑꯗꯨꯃꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯍꯔꯤꯁ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯆꯥꯝꯂꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯒ꯭ꯔꯦꯁꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔ ꯄꯨꯊꯣꯔꯛꯏ ꯇꯥꯃꯣ ꯅꯪ ꯁꯤꯡꯖꯨ ꯆꯥꯒꯗ꯭ꯔꯣ ꯍꯔꯤꯁ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯥꯅꯤꯡꯗꯦ ꯏꯕꯦꯝꯃ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯔꯝꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯤꯌꯦ ꯅꯨꯄꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯆꯣꯞꯄꯁꯤꯗꯤ ꯐꯖꯅ ꯆꯣꯞꯄꯤꯌꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯏꯁ ꯆꯤꯟꯗꯒ ꯄꯟꯅꯤꯡꯗꯦ ꯀꯩꯅꯣ ꯋꯥꯔꯤ ꯕꯣꯕ ꯀꯨꯆꯨꯅꯒ ꯈꯔ ꯃꯝꯃꯦ ꯁꯛꯅꯦꯅ ꯔꯥꯁꯤꯁꯨ ꯌꯥꯎꯗꯦ ꯑꯗꯒꯤ ꯐꯤꯒꯔꯁꯨ ꯌꯥꯝ ꯇꯥꯕ ꯑꯣꯏꯗꯦ ꯅꯪꯗꯤ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯅꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯉꯦ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯕꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯨꯜꯂꯛꯄꯅꯦ ꯍꯥꯏꯕꯗꯣ ꯅꯪꯅꯗꯤ ꯊꯥꯖꯗ꯭ꯔꯤꯕ ꯅꯁꯛꯇꯣ ꯐꯖꯕ ꯑꯝꯇ ꯌꯥꯎꯗ ꯄꯣꯛꯂꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯅꯪꯅ ꯖꯪ ꯐꯨꯗ ꯃꯌꯥꯝ ꯆꯥꯁꯤꯜꯂ ꯊꯤꯍꯜꯂꯦ ꯒ꯭ꯔꯦꯁꯤꯗꯣ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯏ ꯑꯗꯨꯛ ꯆꯥꯎꯔꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯈꯠꯅꯔꯤ ꯎꯟꯅꯕ ꯌꯥꯗꯦ ꯍꯔꯤꯁꯁꯨ ꯑꯗꯨ ꯃꯉꯥꯏ ꯒ꯭ꯔꯦꯁꯤ ꯍꯦꯛ ꯎꯕꯒ ꯂꯛꯅꯗꯣꯏꯒ ꯇꯧꯖ ꯂꯩꯕꯅꯤ ꯂꯛꯅꯔꯤꯕꯅꯤ ꯈꯪꯉꯤ ꯒ꯭ꯔꯦꯁꯤꯁꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯍꯧꯅꯕꯤꯅꯤ ꯃꯆꯤꯟ ꯍꯦꯛꯇ ꯈꯨꯝꯃꯤ ꯁꯥꯎꯔꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯈꯤ ꯇꯥꯃꯣ ꯅꯪꯁꯦ ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯂꯩꯖꯔꯤꯔꯣ ꯀꯨꯆꯨ ꯈꯔ ꯉꯧꯕꯗꯨꯗ ꯅꯪ ꯈꯜꯂꯤꯁꯦ ꯇꯣꯝ ꯀ꯭ꯔꯨꯁ ꯑꯗꯒꯤ ꯍ꯭ꯔꯤꯇꯤꯛ ꯔꯣꯁꯟ ꯂꯤꯌꯣꯅꯥꯔꯗꯣ ꯗꯤꯀꯥꯔꯄꯤꯌꯣ ꯒꯥꯏꯗꯣ ꯃꯣꯏꯗꯧꯅ ꯐꯖꯔꯦ ꯁꯤꯅꯤꯅꯦ ꯍꯔꯤꯁ ꯒꯥꯔꯤ ꯇꯛꯅ ꯇꯛꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯃꯣꯏꯗꯤ ꯀꯠꯆꯥꯅꯤꯍꯦ ꯍꯥꯏꯗꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯋꯥꯔꯜꯒꯤ ꯐꯖꯕꯗ ꯔꯦꯀꯣꯔꯠ ꯆꯠꯂꯁꯨ ꯃꯣꯏꯗꯨꯗꯒꯤ ꯅꯌꯥꯝꯕ ꯏ ꯋꯥꯈꯜꯗꯗꯤ ꯀꯣꯔꯤꯌꯥꯅ ꯍꯦꯜꯂꯤꯅꯦ ꯒ꯭ꯔꯦꯁꯤ ꯑꯦꯛꯇꯤꯡ ꯇꯧꯁꯤꯜꯂꯛꯏ ꯍꯥꯏꯌꯣ ꯅꯪꯁꯦ ꯀꯣꯔꯤꯌꯥ ꯍꯥꯏꯕ ꯑꯞꯄꯥ ꯆꯟꯖꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯀꯣꯔꯤꯌꯥꯗ ꯉꯥꯎꯕꯁꯤꯗꯤ ꯅꯪ ꯈꯪꯄꯣꯠꯇꯦ ꯏꯕꯦꯝꯃ ꯗ꯭ꯔꯃꯥꯒ ꯌꯦꯡꯕ ꯍꯧꯔꯕꯅꯤꯅꯦ ꯅꯕꯨꯡꯁꯦ ꯀꯣꯔꯤꯌꯥ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯅꯨꯄꯥꯅꯤ ꯈꯪꯈ꯭ꯔꯕ ꯃꯦꯒꯅꯦꯠ ꯅꯞꯄꯗꯧꯅ ꯇꯞ ꯇꯞꯅ ꯁꯤꯜꯂꯛꯀꯗꯣꯏꯕ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯀꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯗꯤ ꯈꯦꯠꯅꯗ꯭ꯔꯅꯦ ꯈꯨꯠꯀ ꯁꯝꯅꯔꯒ ꯆꯠꯄ ꯊꯣꯛ ꯍꯦꯛꯇ ꯄꯣꯊꯣꯛꯄ ꯑꯗꯨ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯆꯠꯅꯗ꯭ꯔꯕꯗꯣ ꯃꯤꯇꯧ ꯌꯥꯝ ꯇꯝꯖꯅꯤꯡꯕ꯭ꯔꯣ ꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤꯗꯤꯅꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯇꯧꯅꯗꯤꯌꯦ ꯅꯨꯡꯁꯤꯕꯗ ꯏꯀꯥꯏꯅꯩꯌꯦ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯂꯗꯤ ꯃꯤꯅ ꯊꯤꯅ ꯆꯩꯅꯩꯌꯦ
Maramdi chatnadabagi. Migi matawdo yam tamzaninglurano. Nang nupido luna dum tawo. Princess tawna luna chanat loina wo. Nungsiyo. Ado Korea sabada lambi lamsaw yorakladine chay sani haizariba. Haris Gracie manakta laklaga git famtay aduga makha tarai. Chummine aigi chan muthina harise. Mitaw tambadagini hojik soirakli mayamse. Ado nupi luna tawbagi style adagi moyi romance style adumadi tamba yai kaino. Nungsinabsidagi henba kay lege. Nungbu nungsinaradi khana chainaba hanaba amatta leiroi natro. Hoine style do tawo tamo ado mapal tholakano haiba chatnadeba swaida. Nupi haisidi luna tawdongni. Yam nungsipam thoktra khalla yengune. Nungsiba mayam thadoklamlaga nungsiba makhaktune hilebnina laktoini. Haris handakti Gracie da fat yengi. Murasu ai saktibi chansisu chatkidoini ko. Gracie mabungda machin paithoklaga munni yenglaga mangat phat nom lei. Ado ichan nabungse Korea gi hero dimanbra. Samse moidongna cycle pitorasira. Joy thadanaba. Gracie fit haidokre aduga singju chaba hoi. Aidi Tom Cruise hoi, Leonardo hoi adagi Hrithik Roshan hoina nupa mana fazaida. Makoi khara chomlaga beard yawba nupa se aidi yam chaeba. Sathibaga maladana aidi Korea pamde. Hari suktoklaga lukhamdada nali. Sidanine pokminnaba machin manaw natin harise khenayeba. Yadeba wakhalse khajak taw manadeba. Nang aiga pokminnadabra na taste tawdaba yaroi. Hayeng langsila sa sega. Phajabana sariba nupina phangdiduga chahi kunthadi yeikre aduga natudi phangdabado kay kanarige akhoi thirasu amabu phangi hojiki wahagdudadi Gracie manadu tapari kayebo jikido Gracie mabungi makutto thadoknaba mui na yetamo chai chani ko yam wadi khangaba aiga honga kanda luhongbidoiba aiga kantholaga chenkraba nang adom football ohellaga lampakta kawbi sanare khang Thadorakli manado Gracie noklaga hairi. Aise nungdi nungsi boire. Harisu nok phetori. Nungsidradi kaino thirasu nang khangni chanupi se. Nang senthokradi aidi khanafam leiraroi. Muthi kaina kaurasu longkradi mai ama leikramina soroidro. Nungsi haiba wahai se thamoida chak thillaga chaina ama piraga haiba ngammi. Nungsi edi haibu khanabadi haweba. Wari nungairinge get hon khonglei. Kanano yengwichan midang waram sida. Gracie hogatuna geto hanglui ripoki manedani. Langlem su yauri. Ani do gari machado da thozalei. Langlem di Hariski yumne haiba khangzavanate. Uso urode Haris na phamli do. Chumdring sumaglom da thozankre. Haris ingangakna. Direct la ena sida. Akoi ni sina aina paami kaina khangrazalo. Maya nupagi mayumsida mamau nupisi pusala isibo chelan duisala. Aibu hafin siga moza frit angau basiga onthok nei kai kreda. Hiera purit se lauthoga FC ulaga hekta lang thauragida. Litliba moza frit su sat hekta lauthokre. Aduga masagi body du yengsei mukpi haukre masa kitang pharadi pamukta mukpa kangbu dongna. Gracie du gelon silamlaga changakpani. Mabung tawri du ubada hai. Kaino tamo mi la aga prit lautho iduna ibe manana mani ne la isa impress ohen ge tawni wadu hayam laga muktane ekta yumlom da sangre Gracie di maya ka hawi mamito mathaklom don khalaga sordo amuktang phulong kam thoi lamhen ba mangau thiba mabungi matause yengba wari haibagi ingit ne piri bado manega langlen gadi manung da changlaga mama ga wari tawramle Haris Muzafri tuling ba lian silaga muktana changai Laglen di khangle Haris ubada. Tarau mamit ani da hina launa yinglei. Lagminari ba maneda phat amuk yengi. Magi matau do ataina di khangde Haris khaktani khangliba. Lo na michi khachille. Laglen mamai ka do bangbang sagalagle. Lata sanana. Haima kai nui bungo tori du bo. Na pinarol ga amatta leisa bro nang bo. Mani du su chai bi oxilei. Iri hekli khe ngausina na bo na bada na pinarol set ka ni kawro bo nang bo. Harishna kaino nene gari chamuri ni loina chotle na lauthope wani ai so dress hongge na changa isidi nang bu gari sam hobra ne urak te da changak pada de nasanu pi kha urai
ꯐꯖꯕꯁꯤꯗ ꯎꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯒ꯭ꯔꯦꯁꯤꯁꯨ ꯐꯠ ꯆꯪꯂꯛꯏ ꯅꯦꯅꯦ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯑꯗꯨꯒ ꯃꯥꯅ ꯀꯅꯥꯅꯣ ꯂꯥꯡꯂꯦꯟꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯂꯥꯛꯃꯤꯟꯅꯔꯤꯕꯗꯣ ꯍꯔꯤꯁꯀꯤ ꯃꯅꯦꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗꯤ ꯍꯔꯤꯁ ꯍꯣꯏꯗ ꯆꯠꯀꯅꯤ ꯈꯪꯗꯕꯅꯤ ꯃꯅꯦꯅ ꯑꯁꯥꯏ ꯐꯥꯎꯗ ꯆꯪꯂꯨꯈꯤꯁꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯗ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯄꯅꯤ ꯅꯅꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧꯅꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯌꯦꯡꯃꯤꯟꯅꯔꯨꯕꯅꯤ ꯃꯅꯦꯗꯤꯅꯦ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯝꯒꯦꯅ ꯂꯥꯛꯏꯕ ꯂꯇꯥ ꯁꯅꯥꯅ ꯕꯦꯃꯥ ꯅꯁꯦ ꯍꯣꯏꯒꯤ ꯆꯥ ꯂꯣꯜꯂꯨꯁꯨ ꯆꯠꯂꯣ ꯒ꯭ꯔꯦꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯍꯔꯤꯁ ꯆꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯣꯐꯥ ꯑꯃꯗ ꯒꯤꯠ ꯐꯝꯊꯈ꯭ꯔꯦ ꯃꯅꯦꯒ ꯃꯃꯥꯒꯗꯤ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯊꯩ ꯏꯃꯧ ꯂꯥꯡꯂꯦꯟꯁꯨ ꯀꯨꯏꯔꯔꯣꯏ ꯃꯇꯝ ꯂꯦꯞꯅꯔꯕꯅꯤ ꯃꯅꯦ ꯃꯊꯟꯇꯅ ꯀꯣꯏꯁꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯃꯧꯅꯤ ꯅꯨꯡꯁꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯅꯦꯁꯦ ꯂꯇꯥ ꯁꯅꯥꯅ ꯑꯗꯨꯅꯤ ꯊꯥꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯎꯈꯤꯕꯗꯒꯤꯅꯦ ꯅꯦꯅꯦꯅꯗꯤ ꯎꯗꯕ ꯀꯨꯏꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅꯦꯁꯦ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯝ ꯂꯩꯗꯅ ꯂꯥꯡꯂꯦꯟ ꯅꯣꯛꯏ ꯍꯔꯤꯁ ꯂꯩꯕꯗꯨꯗ ꯈꯣꯏꯗꯧꯁꯨ ꯁꯥꯎꯅꯤꯡꯂꯦ ꯂꯥꯡꯂꯦꯟꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯂꯨꯍꯣꯡꯕ ꯄꯟꯈꯤꯕꯗꯨꯗ ꯍꯔꯤꯁꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯕꯅꯤ ꯁꯠ ꯍꯪꯂꯛꯏ ꯀꯅꯥ ꯂꯨꯍꯣꯡꯕꯩꯅꯣ ꯍꯥꯏꯁꯤꯅꯦꯅꯦ ꯁꯦ ꯅꯆꯟꯅꯨꯄꯤꯁꯦ ꯅꯪꯕꯨꯗꯤ ꯃꯁꯛ ꯈꯪꯂꯝꯂꯔꯣꯏꯗ ꯎꯔꯤꯄꯣꯛꯇ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯅꯦꯗꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯔꯤꯁꯅ ꯏꯁ ꯁꯤ ꯄꯤꯁꯛꯁꯦ ꯂꯨꯍꯣꯡꯗꯣꯔꯦꯕ ꯂꯥꯡꯂꯦꯟ ꯀꯅꯥ ꯎꯍꯟꯗ ꯍꯔꯤꯁꯇ ꯃꯃꯤꯠ ꯈꯨꯠꯅ ꯌꯦꯡꯉꯤ ꯄꯩꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯤ ꯆꯍꯤ 15 ꯁꯨꯔꯛꯂꯕꯅꯤ ꯌꯥꯔꯦ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯂꯇꯥꯁꯅ ꯃꯅꯦꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯑꯔꯤꯕꯁꯤꯒ ꯋꯥ ꯉꯥꯡꯅꯕ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯈ꯭ꯔꯅꯤ ꯀꯔꯤꯕꯨ ꯇꯧꯔꯤꯒꯦ ꯉꯥꯡꯂꯁꯨ ꯂꯧꯗꯦ ꯅꯍꯥꯟꯈꯩ ꯂꯥꯡꯂꯦꯟ ꯃꯁꯥꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯔꯦ ꯍꯔꯤꯁ ꯃꯊꯃꯣꯏꯗꯣ ꯊꯥꯖꯗꯅ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯏ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯕꯒꯨꯝꯅ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯁꯤꯜꯂꯛꯄꯒ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯍꯨꯏ ꯃꯥꯏ ꯍꯩꯔꯝꯗ ꯃꯥꯒꯤ ꯔꯨꯝꯗ ꯄ꯭ꯔꯄꯞ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯦꯞꯊꯔꯞ ꯇꯧꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯍꯧꯏ ꯅꯨꯄꯥ ꯃꯥꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯁꯣꯔ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯍꯧꯏ ꯂꯥꯡꯂꯦꯟꯁꯨ ꯉꯁꯥꯏ ꯃꯀꯩ ꯐꯨꯟꯒꯠꯂꯝꯕꯅꯤ ꯃꯅꯨꯡꯒꯤ ꯋꯥ ꯈꯪꯗꯕꯅ ꯃꯃꯥꯒ ꯃꯅꯦꯒꯗꯤ ꯊꯧꯁꯥꯗꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯦ ꯆꯥ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨ ꯂꯣꯏꯕꯒ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯕꯅꯤꯅ ꯍꯟꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯡ 11 ꯇꯥꯔꯗꯨꯐꯥꯎ ꯔꯤꯁꯤꯗꯤ ꯅꯥꯏꯠ ꯄꯥꯔꯇꯤ ꯌꯥꯎꯔꯤ ꯃꯊꯟꯇꯅꯤ ꯐꯝꯂꯒ ꯊꯛꯂꯤꯕꯗꯣ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤ ꯖꯒꯣꯏ ꯁꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯃꯗꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤ ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ ꯅꯨꯄꯥ ꯑꯇꯩꯒ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯨꯔꯒ ꯊꯛꯄ ꯌꯥꯕꯁꯨ ꯊꯛꯂꯨꯔꯒ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯏ ꯅꯨꯄꯤ ꯃꯥꯅ ꯍꯦꯟꯅ ꯉꯥꯎꯔꯦ ꯔꯤꯁꯤꯗꯒꯤꯗꯤ ꯁꯣꯐꯥꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯇꯨꯁꯤꯜꯂꯛꯏ ꯑꯄꯥꯝꯕꯣꯝꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯉꯥꯛꯂꯛꯏ ꯇꯨꯗꯅꯕ ꯃꯥꯅ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁꯇꯣ ꯐ꯭ꯂꯣꯔꯗ ꯇꯥꯈ꯭ꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯔꯤꯁꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯖꯒꯣꯏ ꯁꯥꯔꯨꯁꯦꯕ ꯃꯌꯥꯝ ꯂꯥꯡꯉꯤꯁꯦ ꯌꯥꯎꯔꯨꯁꯦꯕ ꯍꯦꯛ ꯂꯥꯛꯄꯗꯩ ꯉꯥꯎꯁꯥꯏꯗꯩꯅꯦꯕ ꯅꯪꯅ ꯊꯟꯇ ꯐꯝꯃꯤꯁꯦ ꯂꯥꯛꯑꯣꯕ ꯑꯩꯅꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪꯒ ꯂꯥꯛꯃꯤꯟꯅꯗꯦꯅ ꯃꯌꯥꯝꯅ ꯅꯣꯛꯅꯔꯤꯅꯦꯕ ꯅꯪꯗꯤ ꯄꯥꯔꯇꯤ ꯍꯧꯔꯀꯥꯟꯗꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯅꯇꯣꯝꯇ ꯉꯁꯥꯏꯗꯩꯅꯦ ꯁꯤ ꯐꯝꯃꯤꯁꯦ ꯂꯥꯛꯑꯣ ꯏꯟꯇ꯭ꯔꯣꯝ ꯇꯧꯔꯨꯁꯦꯕ ꯔꯤꯁꯤ ꯃꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ ꯃꯈꯨꯠꯇꯣ ꯐꯠ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯃꯈꯣꯟꯗꯣ ꯈꯔ ꯑꯣꯜꯂꯞ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝꯁꯤꯗ ꯖꯒꯣꯏ ꯁꯥꯕ ꯂꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯆꯠꯂꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯅꯥꯝ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ ꯈ꯭ꯔꯤꯁꯇꯤ ꯅꯤꯁꯥꯗꯣ ꯉꯥꯎꯔꯕꯅꯤꯅ ꯐꯖꯗꯕ ꯂꯣꯟ ꯁꯤꯖꯤꯟꯅꯔꯛꯏ ꯌꯨ ꯕꯥꯁꯇꯔꯠ ꯂꯩꯍꯧꯔꯣ ꯄꯥꯔꯇꯤ ꯃꯦꯅꯔ ꯈꯪꯗꯕ ꯅꯪꯗꯤꯅꯦ ꯅꯊꯟꯗ ꯂꯩꯌꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯨꯍꯧꯒꯠꯂꯒ ꯍꯩꯔꯪ ꯆꯠꯈ꯭ꯔꯦ ꯔꯤꯁꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯂꯕꯅꯤ ꯊꯛꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯨꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯃꯐꯝꯗꯨꯗ ꯂꯩꯕꯗꯨꯁꯨ ꯃꯥ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯃꯤꯅꯠ ꯈꯔ ꯐꯝꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯕꯣꯏ ꯉꯥꯊꯕꯣꯏ ꯇꯧꯅ ꯑꯆꯤꯛꯄꯗꯨꯗ ꯃꯊꯟꯇ ꯆꯨꯔꯨꯞ ꯆꯝꯈꯠꯂꯒ ꯊꯛꯄ ꯍꯧꯏ ꯅꯤꯜ ꯈꯣꯡꯕ ꯂꯥꯡꯕ ꯃꯐꯝꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯕ ꯃꯍꯥꯛꯅ
ꯑꯂꯥꯡꯕ ꯃꯐꯝ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯉꯁꯤꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤꯕ ꯊꯥꯖꯒꯤ ꯐꯖꯕ ꯃꯉꯥꯜ ꯑꯄꯨꯟꯕ ꯃꯁꯛꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯕꯗꯣ ꯔꯤꯁꯤ ꯉꯁꯤꯗ ꯃꯍꯥꯎ ꯈꯪꯉꯤ ꯀꯐꯦꯠ ꯀꯐꯦꯠ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨꯅ ꯑꯃꯨꯛ ꯉꯥꯜꯂꯤꯕꯗꯣ ꯃꯗꯣ ꯃꯥꯕꯨ ꯂꯛꯅꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯅꯤꯁꯥꯒ ꯍꯜꯂꯤ ꯅꯨꯄꯥꯗꯣ ꯃꯔꯝ ꯏꯆꯥ ꯆꯥꯗ ꯅꯣꯛꯂꯛꯏ ꯊꯃꯣꯏꯗ ꯇꯌꯤꯡ ꯇꯌꯤꯡꯕ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯤꯅꯤ ꯑꯉꯥꯎꯕ ꯑꯩꯉꯣꯟꯗꯕꯣ ꯄꯛꯆꯗꯕ ꯊꯕꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯇꯦꯟꯕ ꯋꯥꯍꯩ ꯈꯔꯗꯣ ꯁꯣꯜꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯇꯞꯂꯞꯅ ꯁ꯭ꯄꯤꯗ ꯑꯃꯗ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯁꯣꯝꯗ ꯂꯩꯅꯥꯗꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯔꯤꯁꯤꯕꯨ ꯉꯥꯏꯔꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯑꯊꯦꯡꯕ ꯃꯇꯝ ꯐꯥꯎ ꯔꯤꯁꯤ ꯉꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤꯅ ꯔꯤꯁꯤꯒꯤꯗꯃꯛ ꯋꯥꯔꯣꯏꯒꯦ ꯉꯝꯗꯦ ꯈꯜꯂꯣꯏꯒꯦꯁꯨ ꯉꯝꯍꯟꯗꯦ ꯃꯥ ꯃꯁꯥꯅꯁꯨ ꯉꯛꯆꯩ ꯀꯔꯤ ꯀꯔꯝꯕ ꯏꯍꯨꯜꯅꯣ ꯑꯁꯨꯛ ꯊꯨꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯛꯏ ꯁꯦꯡꯅ ꯉꯛꯏ ꯑꯆꯤꯛꯄꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕꯗꯣ ꯐꯅꯥꯝ ꯀꯨꯏꯅ ꯉꯥꯏꯔꯕ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯂꯩꯅꯥ ꯎꯏꯔꯨꯝ ꯇꯧꯔꯛꯂꯦ ꯃꯈꯨꯔꯨꯗꯨꯗ ꯃꯈꯨꯠꯇꯣ ꯉꯥꯛꯂꯒ ꯂꯩꯅꯥ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨꯏ ꯇꯨꯝꯅꯤꯡꯕꯗꯤ ꯃꯥ ꯈꯥꯡꯕ ꯉꯝꯗꯕꯅꯤ ꯔꯤꯁꯤꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤꯕ ꯃꯥ ꯇꯥꯍꯧꯗ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯍꯥꯏꯔꯤ ꯆꯪꯉꯛꯂꯦ ꯁ꯭ꯇꯤꯌꯔꯗꯨꯗ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯒꯦꯠ ꯐꯝꯊꯔꯨꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯅꯨꯄꯤꯗꯣ ꯃꯆꯤꯟꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯨꯏ ꯑꯗꯨꯕꯨ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯈꯟꯅ ꯔꯤꯁꯤꯅ ꯐꯠꯃꯦꯜꯂꯤ ꯑꯩꯅꯦ ꯌꯨꯅꯝꯅꯁꯨ ꯂꯣꯏꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯧꯅꯗꯤ ꯌꯥꯝꯅ ꯉꯥꯎꯗꯦ ꯍꯥꯏꯕꯕꯨ ꯉꯥꯎꯔꯤꯕꯅꯤ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯌꯨꯅꯝ ꯂꯩꯅꯥ ꯍꯩꯅꯔꯣꯏ ꯈꯜꯂꯒ ꯈꯖꯤꯛ ꯑꯃꯨꯛ ꯍꯟꯗꯣꯛꯂꯒ ꯐꯝꯃꯤ ꯊꯛꯆꯤꯜꯂꯨꯔꯕꯅꯤꯅ ꯃꯅꯝꯁꯨ ꯅꯪ ꯍꯩꯅꯔꯝꯃꯔꯣꯏ ꯂꯩꯅꯥ ꯀꯔꯣꯝꯗꯒꯤꯅꯣ ꯈ꯭ꯔꯤꯁꯇꯅꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯁꯥ ꯋꯥꯠꯇꯕ ꯄꯤꯕ ꯉꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯤ ꯅꯠꯇ꯭ꯔꯥ ꯔꯤꯁꯤ ꯂꯩꯅꯥꯗ ꯐꯠ ꯌꯦꯡꯉꯤ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯅ ꯈꯪꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯈ꯭ꯔꯤꯁꯇꯤꯅꯥꯅꯤ ꯈꯪꯉꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯈꯨꯝꯂꯛꯏ ꯑꯄꯥꯝꯕ ꯂꯩꯕ ꯃꯐꯝꯗ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯠꯄ ꯇꯥꯕꯅꯤ ꯁꯤꯗꯤ ꯅꯪꯅ ꯁꯦꯔꯥꯟꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯨꯔꯦ ꯉꯁꯤꯗꯤ ꯂꯩꯅꯥꯗꯣ ꯔꯤꯁꯤꯕꯨꯁꯨ ꯃꯥꯅ ꯋꯥꯔꯧꯏ ꯑꯄꯥꯝꯕꯗꯨ ꯈꯛ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯊꯝꯂꯝꯂꯒ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯤꯁꯥ ꯆꯥꯃꯤꯟꯅꯕ ꯌꯨ ꯊꯛꯃꯤꯟꯅꯕꯁꯨ ꯉꯝꯃꯤꯀꯣ ꯑꯗꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯇꯔꯪꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗ ꯃꯤꯇꯥꯈ꯭ꯔꯦ ꯑꯁꯣꯏꯕ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯅꯥꯊꯩꯔꯛꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯍꯥꯛꯄꯨ ꯊꯧꯁꯥꯕꯤꯗ꯭ꯔꯕꯗ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯉꯝꯂꯨꯅꯤ ꯑꯐꯕ ꯃꯥꯏꯀꯩ ꯑꯗꯨ ꯈꯛꯇꯗ ꯄꯨꯅꯤꯡꯂꯤꯕ ꯃꯤꯁꯛꯇꯨꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯂꯥꯞꯈ꯭ꯔꯕ ꯃꯤꯁꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯗꯕ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯃꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯂꯩꯅꯥ ꯊꯃꯣꯏ ꯆꯥꯛꯂꯦ ꯔꯤꯁꯤꯒꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯎꯠꯂꯤ ꯑꯃꯨꯛꯁꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯤ ꯂꯩꯅꯥ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯣ ꯅꯥꯟꯊꯍꯟꯈ꯭ꯔꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯔꯤꯁꯤꯅ ꯎꯗꯅꯕ ꯂꯩꯊꯣꯛꯈꯤ ꯎꯔꯤꯕꯅꯤ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯃꯃꯤꯠ ꯎꯏꯔꯨꯝ ꯇꯧꯔꯤꯕ ꯑꯗꯨꯅ ꯆꯦꯞꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯏꯪꯕꯁꯤꯗ ꯀꯨꯏꯅ ꯐꯝꯕꯗꯨ ꯏꯪꯕ ꯐꯥꯎꯔꯛꯇꯕ꯭ꯔꯥ ꯐꯝꯃꯣꯈꯣ ꯑꯗꯨꯕꯨ ꯑꯏꯪꯕꯗ ꯀꯨꯏꯅ ꯂꯩꯕꯗꯨ ꯐꯠꯇꯦ ꯑꯇꯦꯟꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯍꯧꯒꯠꯈ꯭ꯔꯦ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯤꯆꯤꯅ ꯐꯥꯎ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯝꯗ ꯔꯤꯁꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯃꯛ ꯏꯃꯨꯡꯂꯣꯝꯗ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯨꯗ꯭ꯔꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯂꯩꯅꯥ ꯀꯤꯖꯕꯁꯨ ꯐꯥꯎꯔꯤ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯄꯥꯝꯖꯗꯕ ꯃꯥꯅ ꯊꯥꯗꯣꯛꯍꯟꯅꯤꯡꯕ ꯅꯤꯁꯥꯗꯣ ꯑꯣꯚꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯃꯥꯁꯨ ꯆꯪꯉꯛꯂꯦ ꯃꯅꯨꯡꯗ ꯌꯨꯝꯖꯥꯎꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯦ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯅꯔꯛꯂꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇꯨꯃꯤꯟ ꯌꯦꯡꯂꯨꯏ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯐꯥꯎ ꯂꯧꯊꯣꯛꯇ ꯇꯨꯝꯂꯤꯕꯗꯨ ꯎꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯩꯅꯥ ꯃꯄꯤꯗꯣ ꯈꯪꯍꯧꯗꯅ ꯇꯨꯞ ꯇꯥꯔꯛꯏ ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯟꯖꯩ ꯔꯤꯁꯤꯕꯨ ꯌꯦꯡꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯣꯝꯗ ꯇꯧꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯠꯇꯦ ꯈꯪꯂꯕ ꯅꯤꯁꯥꯁꯦ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯪꯋꯥꯗ ꯋꯥꯕꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯗꯦꯀꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯁꯛ ꯈꯪꯕ ꯅꯪꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯁꯦ ꯅꯪꯅ ꯁꯨꯈꯪ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪ ꯐꯔꯣꯕ
ꯑꯁꯨꯝꯅ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯅꯪꯕꯨ ꯌꯥꯝꯅ ꯐꯍꯟꯅꯤꯡꯉꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕꯁꯦ?